ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯁꯨ ꯄꯩꯁꯥ ꯍꯥꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯖꯨꯒꯥꯂꯤ ꯆꯠꯄ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯑꯐꯪ ꯑꯐꯪꯕ ꯆꯠꯄ ꯌꯥꯎꯋꯦ ꯄꯩꯁꯥꯁꯦ ꯍꯥꯠꯈꯤꯕ ꯌꯥꯎꯋꯦ ꯏꯁꯥꯃꯛꯇꯁꯨ ꯃꯐꯝ 4-5 ꯁꯨꯔꯦ ꯍꯥꯠꯈꯤꯕ ꯑꯩꯈꯣꯏꯅ ꯁꯦꯝꯖ ꯁꯥꯖꯔꯒ ꯄꯨꯊꯣꯛꯄ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯣꯔꯖꯩ ꯍꯥꯏꯇꯥꯔꯦ ꯈꯣꯔꯖꯩ ꯑꯁꯤꯁꯨ ꯗꯩꯗ ꯊꯥꯔꯤꯁꯦ ꯁꯄꯣꯔꯠ IDPH ꯃꯅꯤꯄꯨꯔ ꯍꯥꯏꯕꯅꯦ ꯂꯨꯄꯥ 10 ꯈꯛ ꯄꯤ ꯍꯥꯏ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯣꯂꯣꯝꯁꯨ ꯑꯣꯏꯗꯕ ꯆꯦꯅ ꯁꯥꯔꯒ ꯍꯧꯖꯤꯛ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯕꯅꯤ ꯑꯩꯍꯥꯛꯁꯦ ꯃꯣꯕꯨꯡ ꯀꯥꯎꯟꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯥꯛꯆꯕꯅꯤ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯒꯤ ꯆꯠꯂꯤꯕ ꯇꯤꯐꯤꯟ ꯁꯔꯚꯤꯁ ꯆꯠꯂꯛꯄꯁꯤꯗ ꯁ꯭ꯀꯨꯜ ꯅꯦꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀ꯭ꯂꯤꯟꯂꯤꯅꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯨꯅꯔꯛꯄ ꯑꯗꯩꯗꯤ ꯈꯣꯠꯂꯛꯄ ꯃꯌꯥꯝꯁꯦ ꯑꯃꯔꯣꯝꯗꯗꯤ ꯍꯥꯏꯖꯤꯅꯤꯛꯇꯤ ꯌꯥꯝ ꯑꯣꯏꯌꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯕ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯕ ꯁꯔꯚꯤꯁꯁꯤꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯁꯥꯏ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯦꯀꯦꯠꯁꯦ ꯑꯩꯈꯣꯏ ꯂꯨꯄꯥ 50 ꯈꯛꯇꯅꯤ 50 ꯈꯛꯇ ꯄꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯁꯦ ꯃꯣꯃꯣ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯧꯆꯧ ꯁꯤꯁꯦ ꯀꯣꯝꯕꯣ ꯑꯣꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏ ꯍꯥꯞꯆꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯒ ꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤꯕ ꯊꯕꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯆꯠꯂꯤꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁꯄꯨꯗꯤ ꯄꯤꯔꯒ ꯑꯩꯈꯣꯏ ꯃꯥꯡꯖꯧꯅꯅ ꯑꯃꯗꯤ ꯄꯤꯈ꯭ꯔꯦꯕ ꯃꯥꯡꯖꯧꯅꯅ ꯄꯤꯔꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯔꯛꯄꯅꯦ ꯄꯣꯠꯁꯦ ꯏꯁꯥꯅ ꯁꯦꯝꯖꯔꯦ ꯏꯁꯥꯒꯩꯅ ꯍꯥꯏꯇꯥꯔꯦ ꯍꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯀꯣ ꯄꯣꯠꯁꯦ ꯁꯦꯝꯖꯕ ꯑꯣꯏꯗꯣꯏꯅꯦꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤ ꯂꯂꯥꯂꯦꯟꯗ ꯑꯩꯈꯣꯏ ꯀꯦꯐꯦ ꯑꯃ ꯍꯥꯡꯕꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯒꯤ ꯆꯠꯂꯤꯁꯤꯡꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ 4 ꯑꯁꯨꯝꯕꯗ ꯍꯥꯏꯒꯠꯅꯔꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯌꯨꯛꯇꯒꯤ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯔꯒ ꯏꯁꯥꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯝ ꯁꯥꯔꯒ ꯄꯨꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤ ꯆꯠꯄꯁꯤꯗ ꯃꯌꯥꯝꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯇꯧꯔꯛꯂꯤꯕ ꯍꯥꯏꯗꯤ ꯄꯤꯕ ꯂꯥꯛꯄꯅ ꯌꯣꯟꯕ ꯂꯥꯛꯄꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯃꯈꯣꯏꯅ ꯎꯠꯂꯛꯂꯤꯕ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯔꯤ ꯐꯥꯎꯏ ꯍꯧꯖꯤꯛꯀꯤ ꯐꯥꯎꯕꯗꯤ ꯁ꯭ꯇꯨꯗꯦꯟꯈꯣꯏ ꯑꯌꯥꯝꯕ ꯐꯖꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯃꯣꯏ ꯁꯞꯄꯣꯔꯠꯁꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯊꯕꯛꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯉꯥꯝ ꯆꯠꯀꯅꯤ ꯈꯣꯠꯀꯅꯤꯅꯁꯨ ꯊꯥꯖꯩ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯅꯍꯥ ꯌꯨꯠ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯃꯤꯒꯤ ꯊꯕꯛ ꯁꯨꯔꯁꯨ ꯄꯩꯁꯥ ꯍꯥꯠꯄ ꯈꯣꯠꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯏꯁꯥꯃꯛꯇꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯈꯔꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯇꯤꯝ ꯑꯣꯏꯅ ꯁꯥꯒꯠꯂꯒ ꯇꯧꯃꯤꯟꯅꯔꯛꯄꯅꯤꯅ ꯁꯤꯗꯤ ꯑꯣꯏꯒꯅꯤꯅꯁꯨ ꯊꯥꯖꯩ ꯗꯤꯐ꯭ꯔꯦꯟ ꯔꯤꯂꯤꯐ ꯀꯦꯝꯞꯁꯇ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯇꯤꯝꯁꯤꯃꯗꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ ꯃꯣꯠꯕꯨꯡ ꯀꯥꯡꯄꯣꯛꯄꯤ ꯑꯗꯨꯒ ꯀꯂꯥꯄꯍꯥꯔ ꯑꯁꯤꯒꯤ ꯃꯐꯝ ꯈꯔꯁꯤꯗꯒꯤ ꯄꯨꯂꯞꯅ ꯂꯥꯛꯑꯒ ꯃꯣꯏ ꯃꯤ 10ꯒꯨꯝꯕꯅ ꯉꯁꯤꯒꯤ ꯃꯣꯕꯥꯏꯜ ꯀꯦꯟꯇꯤꯟ ꯇꯤꯖꯤꯗ ꯇꯧꯔꯤꯕꯁꯤꯒꯤ ꯑꯆꯥꯄꯣꯠ ꯁꯄ꯭ꯂꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯤ IDPꯁꯤꯡꯁꯤꯅ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯌꯥꯎꯔꯤꯕ IDPꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯅꯥꯎ ꯅꯤꯈꯤꯜ ꯑꯣꯀ꯭ꯔꯝꯅ ꯃꯥꯒꯤ ꯅꯣꯔꯠ ꯏꯁ ꯃꯤꯁꯇꯔ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯀꯦꯝꯄꯦꯟꯁꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯃꯨꯛ ꯃꯥꯅ ꯑꯃꯨꯛ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯦ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯄꯦꯀꯦꯠꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯗꯕꯤꯗ ꯂꯨꯄꯥ 50ꯒꯨꯝꯕ 50ꯒꯨꯝꯕ ꯄꯤꯔꯒ ꯆꯧꯆꯧꯒ ꯑꯩꯈꯣꯏ ꯃꯣꯃꯣꯒꯨꯝꯕ ꯑꯗꯨꯒ ꯃꯇꯝꯒꯤ ꯑꯣꯏꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯇꯧꯁꯦꯅ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯋꯤꯜ ꯕꯤ ꯁꯔꯚ ꯕꯥꯏ ꯗꯤ IDPsꯇꯨꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯁꯤꯟꯒꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯆꯧꯒ ꯃꯣꯃꯣꯒ ꯑꯗꯨꯃꯥꯏꯅ ꯄꯨꯖꯔꯦ ꯃꯊꯪ ꯁꯤꯠ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯚꯔ ꯇꯧꯖꯅꯅꯕ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯆꯥꯎꯔꯥꯛꯅ IDP ꯃꯤ 100ꯒꯨꯝꯕ ꯅꯍꯥ ꯃꯆꯥ 100ꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯦꯟ ꯄꯥꯋꯔ ꯇꯧꯔꯒ ꯀꯟꯅ ꯄꯣꯠꯁꯦ ꯆꯠꯊꯕꯅꯤ ꯆꯥꯕ ꯊꯛꯄꯒꯤ ꯊꯕꯛꯁꯤꯗꯤ ꯍꯟꯗꯛꯇ ꯄꯥꯏꯈꯠꯂꯛꯄꯅ ꯍꯥꯏꯇꯥꯔꯦ ꯁꯤ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯀꯔꯤ ꯁꯤꯟꯐꯝꯗꯤ ꯄꯥꯏꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯖꯨꯒꯥꯂꯤ ꯆꯠꯄ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯑꯐꯪꯕ ꯆꯠꯄ ꯌꯥꯎꯋꯦ ꯖꯨꯒꯥꯂꯤ ꯆꯠꯄꯗꯅ ꯍꯥꯏꯗꯤ ꯑꯌꯥꯝꯕꯅ ꯄꯩꯁꯥꯁꯦ ꯍꯥꯠꯈꯤꯕ ꯌꯥꯎꯋꯦ ꯏꯁꯥꯃꯛꯇꯁꯨ ꯃꯐꯝ 4-5 ꯁꯨꯔꯦ ꯍꯥꯠꯈꯤꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯗꯨꯅ ꯍꯥꯏꯗꯤ ꯊꯕꯛ ꯑꯇꯣꯞꯄ ꯃꯤ ꯃꯈꯥ ꯀꯩꯅꯣ ꯇꯧꯔꯒ ꯆꯠꯄꯗꯨꯁꯨ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯤ ꯁꯤ ꯑꯩꯈꯣꯏ ꯇꯤꯝ ꯑꯣꯏꯅ ꯁꯥꯒꯠꯃꯤꯟꯅꯔꯒ ꯁꯤꯗꯗꯤ ꯍꯥꯠꯄ ꯈꯣꯠꯄ ꯑꯃ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯕꯛꯇꯣ ꯇꯧꯔꯨꯔꯒ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯏꯁꯥꯒꯤ ꯍꯛꯇꯣ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨꯒꯤꯁꯨ ꯈꯜꯂꯛꯄꯗ ꯍꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯇꯤꯝ ꯁꯥꯒꯠꯂꯛꯄꯁꯤꯗ ꯑꯣꯏꯅ ꯌꯥꯎꯖꯔꯕ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯈꯣꯠꯄ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩ ꯍꯦꯜꯞ ꯇꯧꯕ ꯆꯠꯄ ꯁꯨꯝ ꯇꯧꯋꯤ ꯑꯗꯨ ꯏꯁꯥꯁꯦ ꯀꯣꯂꯦꯖ ꯇꯝꯃꯤꯕ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯩꯕꯨꯗꯤ ꯗ꯭ꯔꯣꯞ ꯇꯧꯔꯦ ꯗ꯭ꯔꯣꯞ ꯇꯧꯔꯤꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯄꯗꯩ ꯇꯧꯔꯤꯔꯥ ꯃꯃꯥꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯤꯡ ꯆꯟꯒꯦ ꯇꯧꯔꯝꯃꯦ ꯃꯤꯡ ꯆꯟꯒꯦ ꯇꯧꯕꯁꯤꯗ ꯍꯥꯏꯗꯤ ꯆꯦ ꯆꯥꯡ ꯈꯔ ꯑꯗꯨꯝ ꯋꯥꯕꯅꯤꯅ ꯇꯥꯟꯊꯣꯛ ꯇꯥꯟꯁꯤꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯗꯒꯤꯁꯨ ꯑꯗꯨꯝ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯀꯩꯗꯧꯔꯨꯅꯤꯅ ꯑꯗꯨꯝ ꯊꯕꯛ ꯑꯐꯪꯕ ꯑꯗꯨꯝ ꯈꯔ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯃꯥꯅ ꯁ꯭ꯇꯨꯗꯦꯟ ꯉꯥꯛꯇꯅꯤ ꯑꯅꯝꯕꯅ ꯃꯣꯕꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯀꯣꯂꯦꯖꯇ ꯇꯝꯃꯝꯃꯦ ꯍꯧꯖꯤꯛꯁꯦ ꯂꯦꯐ ꯑꯥꯎꯠꯅꯦ ꯑꯗꯨꯒ ꯑꯇꯩꯁꯨ ꯑꯗꯨꯝ ꯑꯅꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯝꯃꯣꯛ ꯈꯣꯡꯅꯥꯡꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏ NR ꯇꯣꯟꯗꯣꯟꯁꯅꯥ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯇꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯇꯝꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯋꯦ ꯁꯤꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯔꯛꯈꯤꯕ ꯃꯈꯣꯏ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ ꯅꯍꯥ ꯀꯌꯥꯒꯤ ꯃꯪꯂꯥꯟ ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯊꯠꯅ ꯀꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯖꯔꯛꯅꯕꯗꯨꯁꯨ ꯍꯣꯠꯅꯖꯒꯦ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯇꯦꯜꯂꯛꯄ ꯁꯨꯝꯂꯕ
ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯄꯥꯡꯉꯒ ꯍꯣꯠꯅꯔꯤꯕꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯇꯧꯕꯗꯨꯗꯤ ꯆꯪꯉꯦ ꯑꯗꯨꯒ ꯂꯥꯛꯅꯤꯡꯉꯤꯕ ꯃꯐꯝꯗꯤ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯃꯁꯤ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯂꯝꯃꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯃꯠꯈꯤꯕ ꯈꯣꯠꯈꯤꯕ ꯊꯧꯗꯣꯛ ꯂꯩ ꯍꯥꯏꯕ ꯇꯥꯡꯀꯛ ꯐꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯥꯡꯀꯛ ꯐꯥꯎꯕ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕꯁꯤꯗ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯁꯟꯕꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯃꯝꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯇꯣꯛꯊꯣꯛꯑꯒ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯛꯑꯒꯦ ꯄꯩꯁꯥ ꯇꯥꯜꯂꯛꯑꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯌꯨꯝ ꯃꯀꯩ ꯂꯩꯔꯤꯉꯩ ꯏꯔꯥꯡꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯂꯣꯏ ꯀꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯗꯨꯒ ꯑꯣꯏꯔꯛꯍꯜꯂꯛꯂꯤꯕ victim ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯛꯑꯒꯗꯤ ꯑꯁꯣꯏꯕ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯃꯄꯤ ꯃꯄꯥꯁꯤꯡꯒꯤ ꯑꯁꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯍꯟꯕ ꯌꯥꯕꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯂꯥꯛꯂꯤꯕ ꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯅꯕꯗꯨ ꯍꯣꯠꯅꯖꯒꯦ ꯍꯥꯏꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯁꯦꯝꯖ ꯁꯥꯖꯔꯒ ꯄꯨꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯇꯤꯐꯤꯟ ꯑꯆꯥꯄꯣꯠꯀꯤ ꯄꯣꯠꯂꯝꯁꯤꯡ ꯈꯛ ꯅꯠꯇꯅ ꯈꯣꯔꯖꯩ ꯍꯥꯏꯇꯥꯔꯦ ꯈꯣꯔꯖꯩ ꯑꯁꯤꯁꯨ ꯃꯈꯣꯏꯗ ꯃꯇꯦꯡ ꯍꯥꯏꯗꯤ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯍꯣꯡꯕ ꯃꯃꯟꯗ ꯄꯤꯔꯒ ꯍꯧꯖꯤꯛꯀꯤ ꯑꯆꯥ ꯑꯊꯛꯇꯨꯁꯨ ꯄꯤꯔꯒ ꯁꯤ ꯑꯗꯨꯃꯛ ꯈꯨꯠꯁꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯗꯩꯗ ꯊꯥꯔꯤꯁꯦ ꯁꯄꯣꯔꯠ IDPH ꯃꯅꯤꯄꯨꯔ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯁꯦ ꯂꯨꯄꯥ 10 ꯂꯨꯄꯥ 10 ꯈꯛ ꯄꯤ ꯍꯥꯏ ꯄ꯭ꯂꯥꯁꯇꯤꯛꯁꯨ ꯑꯣꯏꯗꯕ ꯆꯦꯅ ꯁꯥꯔꯒ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯁꯄꯣꯔꯠ IDPH ꯃꯅꯤꯄꯨꯔ ꯁꯤꯅ ꯁꯤꯠ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯃꯔꯨ ꯑꯣꯏꯔꯛꯇꯣꯏꯅꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯆꯦꯡ ꯉꯥꯛꯇꯅ ꯁꯥꯕꯅꯦꯕ ꯁꯤꯗꯅ ꯇꯦꯟꯗꯔꯅꯦ ꯆꯦꯒꯤ ꯉꯥꯛꯇꯅꯦꯕꯀꯣ ꯆꯦꯒꯤ ꯉꯥꯛꯇꯅꯦ ꯁꯤ ꯄ꯭ꯂꯥꯁꯇꯤꯛ ꯀꯩꯀꯥ ꯅꯠꯇ꯭ꯔꯦꯕ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯂꯪꯊꯣꯛꯈꯤꯕꯗ ꯍꯥꯏꯗꯤ ꯍꯌꯦꯡ ꯄꯠꯊ ꯄꯨꯝꯊꯔꯒ ꯁꯤꯁꯤꯅ ꯎ ꯍꯧꯒꯠꯂꯛꯇꯣꯏꯅꯦꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯣꯔꯟꯖꯟ TG Girls Higher Secondary School ꯏꯝꯐꯥꯜ